Ngasigi oiba tongan page kharagi posting collection tawdringagi mangoinana nungthil pause gi chipongama oiriba kangla pawdagi lokhotcharaga thamjagi Yelhou Phurupsinga Kuki Singagi Marakta Achouba Erang ama Thoklakpa yai haiba maivon phawmaigi wafamna ahan boini miyamda kodol tamjagi amadi video sibu meng tabiri punamakpu loktak mapau updates ki makaidagi taramna okchabaga loinana ikai kumna butchari Kuki Singna sattariba ka henba thawng singamadi aranba wafam kaya achumba saduna ngangsakliba ase athubada handoktrabadi Damasigi Yelhou Phurupsinga Kuki Singagi Marakta Achouba Erang ama Thoklakpa yai haina Erang United Committee Manipur gi makaidagi section 1 thamkhre hiramasiga mari leinana ngasi namdulongda pangthokiba pawgi mifam amada Erang United Committee Manipur gi president maibon phawmaina hai ngarang kangpokpi district ki manung chana leiba khonsakhul gi khunja singna yum sanaba lamtu sengdokpagi thabak chatharingaida khulai matik chana paiba kuki kangbu ama mafam aduda laktuna athingba pibaga loinana khonsakhul gi balance chief Abonmai amadi Village Chairman D Adambu tamchina purambagi thodok ase Kuki Singi ka henba thawngni mitupna mapugi lammulaga leiba haibasi achumba nate aranba wafam kaya haijinduna Kuki Singna thengkhang kaya da chatharakliba ka henba thawng ase makhatana chatharakpa tarabadi Yelhou Phurupsinga Kuki Singagi Marakta Achouba Erang ama Thoklakpa yai hiram asida Manipurgi Governor amadi Chief Secretary na khulai paiduna lakliba sing adu kana kanano suda leiba kedar sing oigadra suda leiba kedar sing oiragana makhoi chathakiba thongsing adu yadi haiduna logi oiba chapchaba thabak LOIRABA madu natrabadi pamdaba thodoksing hena Thoklakpa yai haina mahangna phongdokhi mahangna makhatana hai Erang United Committee na lamdam asida kundaminari ba Yelhou Phurupsinga se yamna nungchi sanana laminaduna ingtappa lamdam ama ohenba pami asiguma tanja asida mitop kharana ka henba thongsing makhatana chattarakpada lengakna yengduna leirabadi yamna chawba thoningdaba thodok thoklakloi hainingai leite haina mahangna makhatakhi Nakalamaromda iduningthau hairiba page asina phongdokpagi matung ina Kuki maitagi lan hek loibaga kangpokpigi manung amadi akoibada leiba foothill tribes singda lan tauba maduda yausilakpa naga makhaigi mathaktasu lan taubagi warep haujik phawba ahongba leite lan gi preparation oina khunkhuk Kuki Village to Monhoi Village Bia Lailon Baifai Village Lambi Semba Loigadore Lambi Asi Semba Hek Loibaga Churachandpur dagi Kangpokpi Leimakhong Army Camp amadi Konchakhul Road Phawraga chaliba All Makhan Road asi Kuki Singna chatpa leplagani Anauba Lambi asina karigumba Foothill Tribes Singa lan taunaba matamda Churachandpur side tagi supply line thadatpa ngamhandanabani Imphal Kangsup Tamilang Road haidana ADP gi sentang makhada semliba Lambi asina Saret Hills ki Kuki Site 2 subdivision gi mafam sing ayamba koli ADP ki road project asigi khudong chaba lauraga Kuki Singi anauba lambi ase sengwat khibani Kangpokpi district tariba tribe sing ase 2011 census ki matung inna thadau 42.29% Nepali 15.96% Kuki 10.56% Baifai 5.08% Tangkhul 5.02% Liangmai 3.56% Siru 2.64% Kom 2.35% Kabui 2.11% Maring 1.42% Mau 1.13% Hindi 1.03% other 6.85% ni Kangpokpi asi Kuki len ohenanaba hotnabada Nepali kom koireng aimol chiru nan Manipuri sing asidi Kangpokpi gi manungda Kuki gi completely control makhada lehenba ngamkhre maitaina tanthokpa ngamkhre Kangpokpi district Kuki len sembada yarakloidaba tribe housing specific oina attack tawgadoriba ase Liangmai amadi Rongmai tribe sing asini Liangmai nagagi di khul manga hanana mangkhrabani hairiba khul sing adudi ahanbada tunglong tokpa ani subada Penjiang Thanamba ahum subada Makui Thanamba mari subada Mairenmai manga subada Pipuram Village ni Tangkhul tribe singkisu cycle manungda lairamba village haibadi Chawai Chingtai amadi Sitangphung village map ta phawba maming yaudre Kuki Singna maming anauba thonjilaga loina khun takhre Tangkhul Naga Council na Hongmang Village ta sariba Memorial Park asi khakta ngaihore Tangkhul gi haibadu madusu park adugi akoibada Kuki ngakta khundari Kuki Singna Liangmai amadi Rongmai sing asi jackal trick tawtuna attack tawba haugadori somdana village masen khana jabani haigani asomdana step by step strategic Kuki land plan ni Erang hek kanghalakpada Christian gi mingda NPO ga peace talk mission tawminagani Erang khajik nemlakpada anauba khul amada thangnaba Kuki khulna control tawnaba boundary war haugani punamak village boundary dispute ki khunja masen khanat jabani ethnic war natte haigani
liangmai rongmai khak natana mau tangkhul maring na chingba anti Kuki land tribe singsu tariba maramna liangmai rongmai control tauba loiraba matungda tangkhul mau maring tanbada naga singa chauna lan tawnagadori madugi plan pumba Kuki singna nganna yatkre naga mite aikoi thengnajage GOI na Kuki singbu support khakta leibiyu haina pistok lakiba GOI representative singda Kuki leader singna phongdokhiba leikhre Kangpokpi amadi Churachandpur District Police amadi Armed Forces singda Kuki Muslim non-Manipuri nattaba atai Naga tribe phawba posting tawhande masimak sakar asigi yamna chawba achoibani law and order control tawbada wananaba amadi Kuki na dominate tawnanaba aronba thausilni haiba wafam phongdokli makhatana Manipur gi CM pham thadokadabani haina lawkhibadu maipakpa ngamle haiba CPI gi wafam thamjage ngasi CPI konthokjam local gi 83 suba chahi gi conference khabi awangi kamare khomdram chawbagi sangoi the delegate chama romna saruk yaduna pangthokre mifam aduda political amadi organization report sing tongan ba puthoktuna khanna nainaki haina konthokjam local CPI secretary Dr. KH Thoibra thokba cherolamana hairi cherolasina makhatari badi political report na hairi badi Myanmar da military rule torakpadagi lalawba kaya thorakpa loinana iho hoba border asidagi masing khangdana illegal migrant sing lisangsitna changsilakli Myanmar gi Kuki chin singna taba lamdamdagi Manipur da mioi lakh khara chahi kunkuntra asida changsilakle Manipur amasung India lengaki asoiba thausilda khudongchaba lawraga May 3, 2023 dagi maitai singda Kuki singna atamdana landari yum lising kaya mai thaduna mangta ankhre mi chahumgi mayada hatkre mioi lising umpu hena relief camp amadi rehabilitation home da leiri asuk sanglaba tha kungani thoi suraba mihan mipuna si atamdana lengakna laksindri tasengna hairabadi India gi economy angakpa phangna phatre haibasi khangna phari haina lauri handaki pangthokkiba budget aduda miyamna mitha laga chada marfu oiriba su nomliba miyam amadi lairaba miyambu hena lairhanaba social assistance singi fan khudingmak kakthana honari Manipur da Kuki militant singna lan tarakpadagi ngasidi thakun gani thoi chupna miyam asi amaga tokhai tabagi pibamda lehelakli BJP gi lengangna wathok asigi worosin purakpagi mahutta aronba agenda amagi makada hanma naidana sangthanaba honarakli inan budget ta special package ama pibagi wafam February anida parliament ta puthokiba budget aduda mami tadri masina takpadi BJP lengangna Manipur gi damak khande haibadu takle loinana Manipur gi CM gi pham konanaba honabada yunan lengakta karigumba makhal amatta CM masana haijaba ngamkhidre Manipur gi miyam da CM na lawkhiba Manipur tanbagi wangang liba asidi osinabani haibadu tasengle maramaduna CPI na pham thadokadabani haina lawki India pumbagi CPI na su lawki masi mai pakre PR thamkhre Manipur da lengak paibadu yauriba BJP gi MLA singsu adu mangai miyam gi yaifanaba natraga ngasi gi wathok asigi solution puraknaba honabada thawai changbagi wafam laikhidre miyam da malhanba amasung ona tainaba thabak lomda khut thaduna laikhi maramaduna Manipur gi swattarba amasung suri nomliba miyam gi damak kathokpaga loinana party gi discipline ngakna thabak tawgadaba misak khaktamak MLA oina khangatpa changli CPI na resource amadi senthok watpada natana land law oiba Manipur gi damak hana leiramba special category states adu hanjalanaba dabi tawriba asi miyam ga loinana pandam amagi makhada akanba khongjang hanba naidana chathaba changli hairi amaromda conference aduda konthokjom kendrabu chokhananaba CPI mapangal kalalu haina kendra asigi miyamda appeal tawkhe CPI na MLA minister oiramdrabasu kendra asigi lambi thong kaya sangat sagatlami pali kaya thonki torelamadi iram khonglam kaya sengki cooperation amadi school sing lingduna khonai asibu chokhanaba kaya honaki adubu kendra asida MLA oikiba kaya mantri kaya oikre adubu masagi lantan chinma ngakta oikibana kendra asidi sothaduna leiri masi tawdanaba CPI na kanna thengnari hairi Makha satarakpada nungthil pause gi sipong ama oiriba paujel dagi lakhotcharaga thamjagi state asidagi mangkhre khaluraba sero kauba saji makhala se forest official singa tamai sub division da nauna thengna khre hairi yamna ngakpa thodok amada state asidagi mangkhre khaluraba saji makhal sero Tamenglong district ki tamai sub division gi manung chanba jungle gi mafam singda ikui kuidana forest department ki official singna uba phangkhre hairi mangsilaklaba sero haiba saji makhala se atangba saji singi marakta amani masi matam kuina dagi makhoi gi lepham singda Phurupna law usinba amadi sasing asibu phaduna chinjak oina sinnakhiba asina maram oiraga uba phangdana chahi kaya lakhibani adubu honglakliba akoibagi phibum kannabagi khongthanga loinana chingi miyam amadi environmentalist singna uraki sa usek sing yokhatnaba amadi kannabagi khongjang sangsinba asi kangkhalakpagi matung ina han lairamba mangkhre khaluraba sa usek sing tamna state asida uba phangle haina state ki forest and
Wildlife Department ki official amana phongdorokli handak ikui kuiduna mangkhre khaluraba sero saji makhala ase karamna thengnarakhibagi haibagi pogdom piraduna official asina yamna tangna phangba saji makhala asigi top topa khongbagi khonjel tamaigi ahalaman chingna matam amada toina takiba laiki maram asina hairiba saji asina khonglakpagi khonjel asi takibaga loinana kunja amadi forest official singna khonjel mekai tamna thiba chatpada hairiba saji makhala asi chakta leiramba thengnakibani yamna tangna phangba mangsilakli ba Himalayan sero saji makhala asina hauzik tamai subdivision gi umangsing da saktaba uba asina takpadi environmentalist sing amadi chingi khunja singna akoibigi pibam ase yokhatnabagi damak lokhalakliba thodang kaya asi mapung paba haurakli haina takpani asigumba manipurdagi mangkhraba sa usek sing amuk hana manipurda uba phangge hairabadi akoibigi pibam haibadi biodiversity amadi flora fauna asi yokhatpa amadi kanduna thamba tangai fadaba lai haina official sing asina makataki makasatrakpada nungthil pawse gi sipong ama oiriba kanglaipak maira dagi lokhotcharaga thamjigi manipurda thokliba irang asi luchingba khanba haitaba luchingbagi magun chendaba miyoi singna luchingba sabadagini haibo pham thamjigi asengba luchingba amagi magun chenba afaba tungi mirol amasung leibak senggatnaba pandamda thoksom birchandra amadi unity club na sinduna ngasi nongmagi oiba leadership training program ama pangthokre kongpal kongkham lekaida leiba trust asida pangthokhiba leadership training program asida trust asigi managing trustee jotin thoksomna phongdokhibada ngasi manipurda thokliba irang asi luchingba khanba haitaba luchingbagi magun chendaba miyoina luchingba sabadagi ngasi manipurgi pibam asida yorokpani haiki pangthokliba training program asi lamdam asida leiriba naha oiribisingna matau karamna luchingba ama oina mangjil thana miyambu lamjinggani haibagi matangda Chinese model amada training program asi pangthokpani haiki mahangna makhatana hai thoksom birchandra memorial trust amadi unity club na sinduna pangthokliba training program asida nupi nupa participant chamaga tara romna saruk yari loinana trust asina mamangdasu sport amasung health career na chingbada mateng pangduna lakli haina su phongdokhi makhasa tarakpada aroiboina national highway 2 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari saniga mogdraga ni thoi hairiba lambi asida apanba yaudana pusilakre makatana pochai pusilakpada khudongthiba thoktanabagi damak chinangai oiba mafamsingda security force na akanba section tarang lokhotki manipur district punamakta pamdaba thodok thoktanabagi damak chingamasung tamda punna checkpoint samaga tarahumdoi hangduna achat awong sing check tawbagi thabak satakre haina manipur police control room na thadorokpa chirolamana kangalakli haibo phamasi tamjaraga ngasigidi matang saida losinje lamgi wahouda lailon baifai kuki khulgi kunja singna koncha khul naga belesta attack chatharakpada miyoi kaya aswapa nangkhre khulgi luchingba kaya phakre haibo phamasina ahan boina kudol tamjage amadi video asibu ming tabiriba punamakpu loktak mapau updates ki mekaidagi taramna okjabaga loinana ikai khamna utchari lamgi wahouda lailon baifai kuki khulgi kunja singna koncha khul naga beles attack chatharakpada miyoi kaya aswapa nangkhre khulgi chief chairman amasung secretary kuki singna phakre hairi thong adubu khonchakul beles authority na akan mamoongda yaningdaba phongdorakli thodok asigi matangda police tagi phangba paw amana hai leimakhong police station gi manung chana leiba koncharam naga beles amasung lailon baifai kuki beles anigi marakta lamgi wahugdagi ngasi amuk na hongna na irang tholakre say nariba mafam aduda koncharam khulgi khunja singna excavator sizinaduna leibak tem khaibagi thabak chathaki asigumba thabak ama chathare haiba khangbadagi lailon baifai gi khunja singna mafam aduda changsilakhi maduda khut thokna rakpadagi aso apon khara yaungna ki hairi atopa paugi likhul amana phongdorakpada ngasi tokiba thodok aduda lailon baifai gi khunja singna khoncha khul naga beles ki chief chairman amasung secretary faraga pukre hairi nakalama romda thodok adugi matangda ukul times na khoncha khul beles authority gi wafam palladuna torokiba report amana hai thodok adu ngasi ayuk numit yungba matung minute taraga mangarom tabada mitchangi saklon lawraga lakiba masing yamlaba kuki militant chingna ikhang khangawdana attack chatharakibani tanja aduda khoncha khul naga beles ki khunja sing lau singu amadi concession ga mari leinaba thabak thoram sing pangthoklaga daikhi ngarang ase khoncha khul naga beles ki khunja singna lona yaba maongda yum sanabagi damak leibak temkhaibagi thabak chathaki maduda leimakhong police station da ASI oiba kamgin baifai kauba police personnel ama laklaga kangpokpi gi district magistrate na issue tauba document khara puthoroki loinana mafam asida April 2 dagi curfew thamle haiba wafam thamki pangthokliba thabak leplabadi selna chingba kaya manglagani haina wafam khunja singna thamki hairi maduda ASI kamgin baifai na leimakhong police station da laklaga makata na khanana bahiramki adumakpu ngasi ikhang khangawdana ASI kamgin baifai yauna police personnel manga amadi kuki militant chamarom lakhi makhoina khul ase koshilaba matung ichamchamna laijaba khunja singda tamthina phuba chaiba horakhi maduda khoncha khulgi chairman Adam Derenmai chief
Amsom Abonmai Yauna Kunja Manga Aso Apanangki, Etek Adu Chatabalo Matungda Kuki Militant Sing Purakiba Garida, Asopa Mui Sing, Nampuda Paraga Puki Haina, Pawasina Makatari, Amarom the Todo Aduda Sopan Nangbadagi, Rimsta Pukatuna Laying Chatariba, Konchakulgi Chairman, Secretary, Chief Kipibam Kokomigi, Kambu Amana Chatuna Yingshin Krehari. Makatana MHA na Silaga Manipur the Thoklakpa Erang Asigi Waraisin Puraknaba, Maitay Amasung Kuki Wari Sanakre, Manipur the Thoklakpa Erang Asigi Waraisin Ama Puraknabagi Pandamda, Ministry of Home Affairs na Silaga Ngasi, Ahan Boina, Maitay Amasung Kuki Anigi Marakta Wari Sanakre Hairi, Hiramasigi Matangda National Gi Paukse Hindustan Times the Pongdorakpa report Amana Hai, Maitay Amasung Kuki Puruk Anigi Marakta Lainariba, Yingtina Bagi Pibam Ase, Loishinduna Tungkoina Chanagadaba, Waraisin Ama Puraknabagi Damak Ngasi New Delhi da Wari Sanakre. Central Government ki Thorang Makada Sathariba Wari Sanakiba Aduda All Manipur United Club Organization Amuko Amasung Federation of Civil Society Organization Fox Manipur gi Delegate Tarukna Maitai Phurupki Mahut Chillaga Saruk Yaki Kuki Phurupki Oina Miyoi Mapana Saba Delegation Amana Kuki Singi Mahut Sinki Wari Sanaba Adu Maitai Amasung Kuki Anigi Marakta Thazaba Thamnaba Amasung Amana Amagi Mateng Pangnabagi Lambi Yatpaga Loinana Manipur da Mausagi Pibam Puraknabagi Matangda Akhanaba Mieng Thamki Loinana Manipur gi law and order gi phibam ngakna thamba yauna Phurup ani gi marakta nungsi chanaba puraknabagi matangdasu wari sanaba aduda yauki hairi wari sanaba aduda Ministry of Home Affairs ki mekaidagi interlocutor oina AK Mishra amadi Intelligence Bureau gi thabaktagi potharaba Special Director su saruk yaki haina Hindustan Times ki pau asina makhataki nakalamaromda MHA gi wari sananaba thorang India lenga ki tatni haiba kokomi gi wafam pandam paukse dagi lokotcharaga thamjage Ministry of Home Affairs na Kuki Jo Amasung Maitai CSO Singi Marakta Ngasi Delhi the Wari Sananaba Siliba Tarangasi Handak Parliamentary Union Home Minister Amit Chana Manipur Wathoki Horok Pambu Semjan Sazilaga Miyambu Lana Lamjing Kiba Wapam Kupsinanaba Honaba India Government Kitani Haina Coordinating Committee of Manipur Integrity Kokomina Pongdorokli Kokomigi IPR Subcommittee ki convener like Khuram Jayantana Thadorok Pachero Lamana Hai Handak Parliamenta Manipur the President Rule Thambagi Ayaba Launa Bakhanabada Union Home Minister Amit Chana Manipur gi Wathok Asibu Mitaibu SC list Chalanabagi Matangda High Court na direction Ama Pirubadagi Mitai Amasung Kuki Community Anigi Marakta Thokpa ethnic conflict amani haina Manipur gi Wathoki Achumba Horok Pambu Lana Lamjing Kiba Adubu Achumba Malanaba Ministry of Home Affairs Delhi da Wari Sanaba Thorang Asi Lokhatpane Maramasina Chinkuki Mijo Jomi Mar Group ki Miyot Sing Amasung Mitai CSO Singi Marakta Wari Sananaba Thorang Tauriba Asi Kokomi gi Oinadi Saruk Yaba Ngamloi Kumja 2005 tagi India Legangna suspension of operation Sugi Mingda Yoktuna Thamliba Chinkuki narco terrorist mercenary forcing natraga group sing asigi kutangda India government chathariba proxy war ni haibasi kokomi gi oinadi Manipur gi crisis asi hek horokpadagi phongdoktuna lakpani adubu crisis asigi aseng bahorok pambu losil laga Union Home Minister na Miyambu Lana Lamjing kiba lebak chibani ministry asigi official sing mamangda impalda unakiba amadi pangthokiba mifamda government of India ase neutral oiba achamba mediator ama natte thokliba conflict asida yauriba active party amani haina mayek sengna khangan khre masigi senglabo wafam asibu khangdana peace initiative khudingmak maning mamang hoba Thorang Oigini Haina Suko Komina Pongdorokli, Serol Asina Makataraduna Manipur gi violence asi hek horokpadagi ngasi pauba India government na puksel seng na crisis asi losinana ba khongthang ama pawbo lokhot kiba leitre hoina dum irang asi sagolokpa sing mayokna na ba hona bagi mahut separate element sing asida lana thajaba pibaga loinana makhoibu lona sagotuna leiri taseng na Chinkuki separate element sing da government of India na lana thajaba sing piriba amadi lona makhoibu sagotliba asi hek leptri pawba crisis asi adumok maka sangtaduna laikigani hairi India government ahan bada lamdam asida terror free environment ama sagalaba amadi narco terrorism na chathariba thorang asi lepalaba matung Chinkuki mijo jomi mar amasung thadok community gi micham miyango wari sanaba thorang lakhot piyu madu natana CSO singi marakta wari sanaba kanaba purakloi militant faction sing khulai thadok hanba natraga makogi mathakta rule of law salai baibasi CSO sing ngamba nate wantok leiba civilian dialogue amagi damak dakar leiba condition sing
सेम हाइबसे इंडिया गवर्नमेंट की तौफम थोप मथौनी मणिपुर की टेरिटोरियल इंटीग्रिटी कहननब थंबा अमदी इंडिजिनियस हेरिटेज ngak senba achumba wel phanganba amadi matam chupagi santi lehenba haiba phirep asida kokomi gi oina ahongba leite hairi loinana wanthok leiba dialogue amagi damak ahan bada state asida mapung phana rule of law lehenbiu su group yauna chingi hostile element punamak neutralize tawgadabani lana lam khopsin naba honariba amadi highway da blockade tawriba chin kuki militant ching yauna santi gi thorang da ayat papirak pasingi mathakta chapchaba action lokatpiu Home Minister na March Nipan dagi Manipur gi lambi pumbada free movement ohengani haiki wafam thabak to onto Union Home Minister gi wafam thoidaba sing phadona cherak piu masigi mathakta athingba leitaba cross border illegal immigration sinkuki narco terrorism network sing amadi separate agents sing asina Manipur crisis ki aseng bahorok phamni haiba khangadabani su group ki luchingba sing loinana makhoi gi wangaloi singbu direct against tawgadabani haina su India government ta demand tarokli makha satarakpada nungthil pause ki chipongama oiriba pokzel dagi lokhotcharaga thamjage parliament pung tara mari chupna debate tawnarba matung wakaf amendment bill pass tawkhre parliament ta irai numiki nongalamdaida Wakaf Amendment Bill 2025 pung tara mari chupna Rajya Sabha da debate tawnarba matung voting tawduna pass tawkhre voting tawnaba aduda bill asigi favor da member chamanga kunga nipan laiki aduga bill asigi mayokta member mogdraga manga voting tawki hairi bill asigi matangda government na high law asi muslim singi mayokta amend tawba natte amadi law asina wakaf ki lanthum sing ase transparent oina thamnabagi damak amend tawbani aduga opposition na law asina muslim singbu second class citizen da chingthabani haina maral siraduna bill asigi thausilama song manungda yauriba machak sing ase karino haina hangki upper house da bill asigi matangda treasury amasung opposition bench anigi khenaba ase yamna nemna ukhi aduga lok sabha da di nakal animakta traun khenaba uba phangki bill asi lok sabha da haukiba sagol sen nimitta board yankhai ga taruk margin oiduna pass tawkibani mamangda wakaf board amasung central wakaf council asi muslim na taba members sing hapsinbagi close amend tawnaba DMK gi MP Tirusi Sibana muba tawkiba amendment adugi mayokta member chamaga kunga mangana board piki aduga favordana member mogdagani thoida board piki belasigi mayokta opposition MP singna upper house ta amuba machugi marks uptuna protest tawke union minister for minority affairs Kiran Rijuna ahing nungyaida belasigi matangda khanabagi conclusion remark piraduna hai government asina bill asigi matangda pirakhiba opinion sing loina tai opinion sing aduda hana leiriba bill aduda nauna pass tawriba bill ani asigi khenaba ase mayek sengna uli opposition na kanna yengliba wakaf board amasung central wakaf council da muslim na tabasing hapsili hairiba se yumbam yaudabani haike mahangna opposition na board ase laininga mari leinena changdamna duna board asida atopa lainingi mioi hapsili hairiba sida yaningda bapangdoke di wakaf board ase statutory board ni lining daramaga mari lainana Hindu amendment board kumbanate statutory board ti secular oigadabani administrative board sing asida non muslim sing yauriba si board asigi warepta dictate tawudabanate makoidi chumnataki mateng pangbani haina Kiran Rijuna phangdoki aina hanjin haikre madudi member kungini thoi leiba central wakaf council asida non muslim member mari hapayai masida opposition issue asi putoktuna leire haina Kiran Rijuna haiki bill asi khanaba hawboda Congress की MP Sahid Nasir Hussain Muslim community da target tawba bill ni hairaduna lebak asigi Muslim singbu second class citizen oinaba sinba bill ni haiki mahang ruling BJP bu maral siraduna legislation asi 2024 da putoktuna makhogi vote bank mapangal kangkhanna ba amadi Lok Sabha da seat chani ga nifu phangnana ba hona bani haiki government asina ek asi kanglu masel khanna ba puthorakpani miyam na khangi kanglu masel khanna ba da kanana khudong saba lauri haiba aduga amuk mipung khudimakna kanagi community amabu phattaba talaga madugi khudong saba lo haiba khusengi statement asibu reject tawraduna Rajya Sabha gi leader of the house amasung union health minister JP Nadda na congress ta attack tawraduna muslim nupi singbu second grade citizen oina uhale haiki